Manipur Top Channel की माइकैदगी मरोइबी इपाउसिंग मयामदा थमजरी अहानबदा NSCN-IM na Kuki khulai paiba taruk Tamthina phurakhre Kotu na condemn tokre Committee on Tribal Unity Kotu gi maikhaidigi January 13 ki ayuk pung mapalom taba matamda Tangkhul Hundung area da NSCN-IM ni singnaba singna Kuki khulai paiba taruk pharaba matung Tamthina phurakhre loinana makhoi da ayaba postation loina mulhauraga thadorakre hairi Thaudoasiga mari lainana Kotuna Thadorok Sirolaman Haribana, Tangkhul khulai paiba Kangbuaman Kukizo ki volunteer taruk fazinduna thamlaga, Tamthina phuraba matung masada yarako potsai lahoraga, Thadorapagi Thawongbu akan mamona kandem tawi. Kukizo volunteer taruk fuba scenery ba Tangkhul ki khulai paiba singadu mari lainaba authority ki mamangda pungkunga mari ki manungda putokadabani. Kariguma Kotu ki wapam masi thawoidana laitholabadi Maduna maram moiraga tholakpa pamdaba thaudok singi daita punamak Tangkhul hundunga masum singkap area ki Tangkhul singna pugadabani hairi serolasina makha taraduna Tangkhul hundungda station tawduna leiba Tangkhul gi khulai paiba kangbu amana phajilaga phuraba matung thadorakhiba Kokizo volunteer taruk adu kangpokpi gi manung chanba island subdivision gi Phailemol area da masing yamlaba maitei sing sahi ani rom landarak pasidagi masanga thoksanaba sakhibada phajinkhibani Matang sida maite emisung Kukizo gi marakta thogliba lana sida nakalani makta yaudana neutral oina lei hariba nagagi maikaidigi makoi masana neutral oi haina laukthokliba adu hundunga masum singkap area gi Tangkhul singasu thabak oina udhalu mafam ani asigi khunjasina Manipur naga singna neutral oina leibigi phirep lauribasi aremba tahangadari Tangkhul hundungi kangbu amana phajiluba Kukizo volunteer singadu Tamthina phuraba matung makoina tongkhiba gari munkhiba galoinana masada yorakpa polam singsu munduna lahori hairien su pausda makhatana phongtokli amaromdana social media da kanglup singi marakta yengthina ba thoganba yaba wanga ngangdana ba Imphal East ki SP Megachandran warning tokre Lanai miyoi natragana organization kharana social media da kanglup singi marakta ungkhatna ba masum yengthina ba wangang Sangang bamadi activity kya sathaba thingnari loinana unauthorized oiba mongna ka henba thawong kya sathabati ka hen asu apan nang bamasum siba phaw yawri madam aduna nungsi chanana leiminari ba community singi marakta akaiba pirakpa sing thingna ba masida senari ba singi mathakta legal action lakholagani haina Imphal East ki SP K Megachandrana mari leina ba sing warning tokre SP asina ngasi thoki ba sirolamada haidibana Lamdam asida laidiba community singi marakta yengthina bagi thawong sing thuanba yaba judicial activity sing yauna social media da message natragana taba nuaitaba madi ungkhanaba thuanba yaba wangang sangang singangdana ba apel tawri loinana asigumba anti social elements sing sigi mathakta logger ba thabak thoram sing lokhatpada miyamna mapung phaba cooperation pibiu haidi Imphal East ki SP na lokhalakliba khongthang asi district administration santi thamna ba lokhaliba thabak thoram sing asiga mari leinana ni haidi panmaya abri handak dasu Manipur police ki cyber crime department na Karnataka police ka kusamnaraga Manipur ki minister N Berena social media ki khuthang da kian bi ki thawong sa thabada sianaba miyoi mari Bengaluru digi phaki bi ki thawdok laikhrabani pharaba miyoi mari edudi Thiam Dharmendra TS Roman Elias Nauba Ningombam Dinku Amadi Malem Nganba Laithangbam Elias Malemni Pharaba miyoi mari asi Manipur News Group 2024 haiba Facebook page amagi admin amasuk moderator oibani miyoi singasi January mapanda Bengaluru digi Imphal police ki kangbu amana pharaba matung court transit remand lauraga Imphal purakhibani Makhaza tharakpo ina topa pawamna Kuki singi delegation amana MSA gi mihut singa unakre issue asi lusinana ba political dialogue sa thanawa taksin khreari Sterasi da hauji thoklipi issue asi ga mari laina ngasi Manipur lairiba Kuki singi apex budi amasum political platform gi mihut marina sabati mamana ngasi MSA gi official singa unakre loinana Kuki jau singi weba separate administration demand tawbaga loinana lairibi issue asi gi waroisinama purangna ba political dialogue sa thanawa taksin khreari Wari sanaki baduna Ministry of Home Affairs ki maikaidigi interlocutor RK Misrana litawba miyoi anina sabati mamana sarukyaki wari sanabadu Kukizo Council ki chairman Henrian Thangle na litawba temadugi maikaidigi Kukizo miyam gi oina Manipur separate administration pinaba demand tawki loinana issue solution na ba political dialogue sa thana ba taksin ki haina Kukizo Council ki spokesperson Ginza Bolzong na media ra phongtokre Magna makata na fungdo kibada Kukizo community ki maikaidigi lamdam sigi singi area da leiba miyam gi damak Indian Constitution ki article 239 clause A gi makhada
masagi legislature laijaba union territory ama piduna athubada political solution ama purangnaba taksinki maite amasung kokijau community anigi marakta makhatana hana sunaba masu unkhanabagi thawdosi thoktanaba buffer zone asi kaihandana thamnabusu taksinki kokijau council amasum MSA gi mihut singa ngasi wari sanakiba si council asigi maikeidigi handakta su champura manipur gi governor Ajay Kumar Balaga unakiba adugi matungdani governor gi maikeidigi manipur santi thamnaba masum irang sigi waroisan ama purangnaba kokijau council gi maikeidigi corporation p naba khangan basu laikhrabani Panwayavad state asida housing thoklibi irang sigi waroisan ma purangnaba haukiba sahi English singaniga kunga marigi October thada Delhi da Ministry of Home Affairs na sinduna maite amasung Kuki MLA singa tuan unaduna wari sanakrabani unabaduna maite MLA singi maikeidigi Kokijau community na taliba separate administration gi demand sipi biaroi loidana center ga su sign taunaribasi abrogate tawgadabani haina demand tawkhibani amaramdana asang bala phoi khudakta munnanaba chemical luplaga yolamba miyuni police na fare bel thadokrari Imphal gi khurambal kaithil gi naga nala paringda asang bala phoi chemical amada lupsilaga khudakta mulhanduna yonbigi video ama social media ra viral oirakraba matung laphoi yoliba miyu ani Manipur police na falkhre pharaba miyu ani edudi ibesa begam sei humfuga taruk amadi Manirudin sei nifuni haukiba January 15 da social media platform Facebook ta nupa amaga nupi amagana Hakrang sokningai oiba masakangdaba chemical amada asangba laphoi tinglaga ngari gari gi maning thangba naga nala paning yonbigi video ama thagalakhi hairiba video du hek ubaga city police station gi osina timam semduna numit adu maktara thijinbauki loine January 15 maktara naga nala paning social media da ukiba laphoi yonbi nupi edu police na thengnabadagi fakhi pharaba nupi edu na mahak masa ibesa begam sei humfu taruk mapuroiba Hasiem Kaksing district ki Sorama Manglaikai digi hausingna Yaripok to Lihal Kaina Poiro Kongjul de Lay Haina Pokompiraki. Doina Nupi Sibu Masil Hangbada Man Yoliba Lapo Edubu Chemical the Lukiba Nupadu Shinmini Maming na MD Manirudin Kawi Haina Saktaki Madugi Matung ina January Taragataruki Ayuk Pung Taramathurum Tabamatam the MD Manirudin say Nipu Apopole Kidraba Karim Udin Yaripok Kaina Poiro Kongjula su city police station ki timaman forki makoi ani bu masul hangba matamda makoi na lapoi lup libe chemical adu maming khangdraba nupi amana January 15 ki yukpung tarenom tabda piramani madugi matung ine ebesana Manirudin bu chemical da asang bala poi dupsinana ba nekpani haina phongdoki makhatana fogalaba miwe ani asi January 13 ki nungthil pung ani taba matamda sub divisional magistrate Imphal West ki court pothoklaba matung ain gweba serak pina bhaijaki Maduda magistrate ki maikeidigi BNSS ki under section chamaga kungani pan gi makhada ahan boina aran ba tawbagi fokat po oibana matung tawdana ba pautak piraba matung bel thadoki police ki maikeidigi ebesa begam da lapfoi da lupnaba chemical piramba manama sing wholesale oina yonba nupi ama masak khangdukna ba honari masiga loina na khoirambal kaithil posai yoliba singda miyoibigi haksang sokningai oiba chemical sing sizinaraga posai yoliba singdagi section na ba miyambu education pinaba awareness campaign amasu city police na pangtokre amarom da aran ba thawong satakiba du bu miyam na social media ra thagatuna miyam mit mai pangan kiba priti thangjama masum moirang them Santa Lembi anibu city police ki maikeidigi khudol pot piduna makoina tawkiba thaba adu bu pung thawthre matung tabara asiguma makhal gi haksang sokningai oiba thawong sing posai yonba matamna sathaba thengnarabde miyamna thinthaba tawduna police department pau pibiu haidena su paus na makhatana phongdorakli amarom dana miyoe matam thina furaga hondoklamli ngasinumidang pung nipan makhairom tabadri irilmung police station ki manung sanba kiam gai mei lekai de sakangdaba singna miyoe matam thina furaga makhong mukhut punsilaga hondoklambadigi jaga atu da hojik tension wangna leiri hedi sakangdaba singna tamthina furaga hondoklamlaba miyoe dugi mamingna MD Eris sai kunga manga apokpa Azizu Rahman kawi kiam gai mei lekai de gini miyoe si tamthina furaga hondoklamba matamda masin su lawba ngamdana ba haiduna solite na napsalamki Nasinumidang miyoy kran lambi da taraga laiba ubadagi sangshinduna yenglubada sidri haiba khangnarakpadagi khudakta lilongda laiba Nur Hospital pukhotuna laikanaki thawdo asina maram oiraga kiamgagi area da tension wangna lairi adubu irang thoktuna bahaiduna mafam aduda ahenba security force ing thomjingkhre athengbada miyoy du phibam soksilakpadagi North EOC da laiba Ras Medicity da refer tarakhra haidi
ꯃꯔꯛꯁꯤꯗ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯃꯉꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯤꯂꯣꯡ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇ ꯑꯦꯇꯦꯁ ꯇꯧꯗꯨꯅ ꯂꯩꯕ ꯕꯤꯗꯦ ꯄꯔꯁꯣꯅꯦꯜ ꯑꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯣꯟꯗꯣꯛꯂꯝꯃꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯝ.ꯗꯤ. ꯁꯕꯤꯔ ꯈꯥꯟ ꯀꯧꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯂꯤꯂꯣꯡ ꯈꯨꯅꯧ ꯄꯨꯂꯤꯁ ꯃꯃꯥꯡꯗꯒꯤ ꯃꯣꯍꯥꯃꯗ ꯖꯕꯤꯔ ꯈꯥꯟ ꯆꯍꯤ 30 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯖꯤ ꯁꯂꯥꯎꯗꯤꯟꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC-ꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯃꯉꯥꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 13:35 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯍꯜ M.D. ꯁꯕꯤꯔ ꯈꯥꯟ ꯑꯁꯤ नंबर थादब होंदा दयो अमा तोंगलगा लिलोंग वार्ड नंबर 8 की मेंबर तास अहमद खान की युमदगी अराप्ती लमखाई रोमदा थौदोरकपदा केमोफ्लाक सेटपा मियोई तरागा मंगा रोमना खामकी लोइना मियोई सिंग अदु इंसेस राइफल न सिंग खुलाई सिंग पाई मियोई सिंग अदु न करिगुंबा मरम अमता हाइदना माकी मयामबु तमथीना फुबदगी खोंग नंगलगी सरुक तमथीना सोकपदगी नूर हॉस्पिटल एंड रिसर्च सेंटर लिलोंग पुकतनो लेकना कियारी अमरोमदन इम्फाल जिरी लंबी की अवांगकुल पार्ट 1 की मफम अमद इम्फाल दगी चाना थकनब पोलमसिन पुदुन तमेंगलोंग तमना सखिबा बोलेरो पिकअप बेनमा लोखार ओंथाबद तमेंगलोंगी नुंकावदगी पाउहिमलुंग सै 19 कौबा मियोय अमा लैखिद्रे हेरी थाउदो असिदा महाक यावना गाड़ी असिदा तोंगबा मियोय मरी सोखिबनी मखोयगी मनुंगदा लैखिद्रबा पाउहिमलुंगी फिबम लुनु सोकपदगी रास मिदिसित पुकतुना लेकनखि अदुमैनम ngarang नुमिदांग वायरम कनबा ngamdana लैखिदबनी सोलबसिंगना नोनेगी कम्युनिटी हेल्थ सेंटर लेकनरी हैरी मखासा थरक पोइना कंगलापाव एडिटोरियल म्यामना थमजगी खुरकीना लाइसाबा इरकी येकनबा मसक खंगदरबदि लानथेंगनबा ngamloi मणिपुर की हौजिक थोकलिबा वाथोक लानथोक असिगी वोरोइसिन पुरकनबा होनरिबा मियाम मरुओइना पॉलिटिशियन सिंगना येकनबा कनाना मसक खंगदबगुम उबा फंगली लेबाक की अपुनबा सकतम थुगाइनबा लांदारकलिबा सिंग अदु मियाम की ख्वाइदगी सावबा येकनबनी लांदारकलिबा इलीगल्स माइग्रेंट लमेन तुयेनबा सिंगदा नाकोइनना नत्रगना फोंगना सगोलिबा सिंग अदुबो मियाम की येकनबनी हाइबसि खंगना लांदारकलिबा सिंग मायोकननबा होनफम थुइ अखोगी लेंगाग्रोइसिंगी मरक्तगी येकनबा कनानो मसक खंगदबगुम लेबाक की अपुनबा सकतमदा सिंगनबसिंगी मयोक्ता लांदाबगी महुत लानगी मैसरंग नंगलिबा मियामदु ओइना उनसिनबगी थवोंग सथबा तारबदी मदु इरकी येकनबसिंगना लाई साबने हाइना लवी येकनबा कनानो मसक खंगद्रबदी येकनबसिंग लानथेंगनदुना मखोइबु लक्षिनबा कैदोंग नुंगदं हमलoi हौजिक थोगलिबा वाथो असिदा खुरकी अमदी इरकी येकनबसिंगना लाई सारिबसिंग अदु कनानो हाइबदु मसक खंगबा ngamद्रबदी अपुनबगी पंगलदा मई सलकनी लेबाक थुगाइनबा लांदारखिबसिंगना अपुनबगी सक्तम ngakliबसिंगी मयेंग ताहननबा करम मखलगी लालोंगसिंग सथरिबगी हाइबा खंगबा ngamद्रबदी लानथेंगनबा ngamloi lalong khangna lanthengnarabadi yeknabasing laina maithiba piba ngamgani lakshinba ngamgani manipur gi apunba saktam thugainaba landaraklibasinda sagoliba kanglup amadi miyoi kudimak manipur gi saktam ngaklibasing goinadi yeknabani iraki yeknaba haribasina apunba gi saktam ngaklibani haibasingi marakta kaksabi saduna khudong saba launaba hotnaribasing adubani khuraki ina lai sabasingi manungda langanglon gi thogai pangbadi yawba kuki MLA tarana लेंगाक पथाप कॉन्स्टिट्यूशन सिंगदुना मणिपुर थुगाइनबा लांदारखिबसिंगदा फोंगना सगुलिबसिंग सिसु अमनि लोइनना लमदम सिगी येलो मिनिदी हाइजबसिंगी मरक्तगी कंस्ट्रक्टिव माइंडेड चेंदबा डिस्ट्रक्टिव माइंडेड चेंबसिंग अदुबुना इरकी येकनबनी हाइना लौबि याई खुरकीना लाई साबमदी लैबाकी येकनबसिंग मसक खांगदोक ngamद्रबदी लेंगाकलोनगी थौगाई पांगलिबसिंग ओइरो पॉलिटिकल पार्टी ओइरो अमदी CSO सिंगी थबक थौरमसिंगदा मंगम सानदबा अयेत अपन पीबमदी मासलगी मरक्ता नाकपाक तानबसिंगी खुदोंग साबसिंग अदुमक मयोंनै असिगुंबा लैबक थीबसिंग असि थोकमंदनबा खुरकी अमदी इरकी येकनबसिंग मसक खांगदोकनबा होनफम थुइ असिगुंबा मियोइसिंग असि अयामना हाइसिंगबा ऑर्गेनाइजेशनना मांग थाबा हाइजिन तौसिनबा अरानबना असुंब साबगी लौनम पुबसिंग होय मखोइसिंग अदुना तौथोरकपा थबक थौरमसिंग अयामबना असुंबा अफब ओइना लौनुना मियामबु हाइसिंगना हुमदुना पुनबा होनबदा मियामसु थाजै मखोइगी मियेंग खोंथांग अमदी मसिनबांदा खोहि तैबा वांगांगसिंग अदु खंगलकपा मतमदा मियामगी निंगबा कायबा ओइबदा नतना सखोटपेगी माइकैदा खुमांग सोक्सिनबा ngamdi खोइसाउनरबा मियामगी मरक्ता नागपाक तानबमदी मसेल हाना सुनबगी थौदो वाथोकसिंगी अवाबा मायोकनरिबसिंग असि खुरकी अमदी इरकी येकनबसिंग मसक खंगबा ngamdabadagini lamdam asigi apunba saktam amadi miyamgi punsi
लन तुम ngak senanaba madi sakhotpa tangdu leitaba puraknaba leiri political party amadi CSO singi lusingba singamasum loploi singi marakta khuraki ina laisaba iraki yeknaba yaubra haibadu matam sana thidu hobo mathoktai masigi thaudang asi lakhotaba tarabadi miyamgi yaifunaba thabak thoram singi khongsata pandam phangba ngamdaba madi martial gi marakta muknaba hana sunaba gi loikam naidaba wathok sing mayokna duna laikhigani masina maram oiduna apunbegi pangal mayeng tarakani Marebak miyambu thamoi sengna nungsiba singi mafamda horakpham khangba layoi khraba ipa mapu sing khangba natki satnabi masum role mayek amati apunbegi saktam ngakna maning tamna hingba haibana singba wakholon singasi mapung phana sienbo oigedabani miyambu amatu oibegi mi yengna yengba misang mikhai naidaba puksil sengba kathokpa ngambegi matik mei sengadabani panamak singasi ona tainabada yonglei merei naibegi thaksilda Lup silaba miyoi sing adu masak khangna miyamgi oiba phirep ama lobu mathautai nareibaki apunba saktam ngaknaba honabada khuraki amadi iraki yeknaba masak khangna khong thangba mathautai heba kangla paugi editorial miyam special content moina miyamda makhatana thamjari losilakpo oina topa paw mana mo MD Sanwas ki GAC ga yanaba purakhre Hangang Police Station ki manung sanba kairang mayay lekay digi MD Sanwas ay kontragom na apokpa Leharudin misi ki matang na CM ki GAC mo sumaytay pangal CSO gimiyot singa nga si CM Secretary at Special Secretary to Minister masum Impal East ASP yaw na miyam mi pampangtok to na yana ba pura kibagaloy na puna tuwan mo warep sing lakre Special Secretary to Minister ASP Impal East amasum GAC ki convener na puna kuyek pi doon law kibawarep sing adudi MD Sanwas Khan misi ki matang na sapsana tigat to na tao ngi manungda sar se thangat pa khulai paiba miscreant sing na satok sin tawbigi thabak thingnaba thabak lokhatpa loinana asigomba misi amuga na thoktana balenga na thabak lokhatpa communal tension amadi conflict thon ba yaba wahi wata sing head and provocative social media ra sandokli bisingi mathakta lenga akan be action lokhatpa community ani gi mak nungsi sana ba amadi wakhal tamina ba purana balenga na sinduna community ani gi civil society organization singi mipam ama pangthokpa amadi aroiba warep ona lengana leikhidrabigi mungna pibiaba mating piba haiba sinian su pausna makhatana phongdorakli ado tendang nasumna meyamna thamjaramge haujikoina di meyam paus matang sa lusinjarage masum meyam puna no update ngamina sena sinal sigi mekerigi meyang phamda makhatana thamjari